ꯍꯥꯎꯔꯅꯤ ꯃꯌꯥꯝ ꯉꯁꯤꯁꯦ ꯁꯤꯒꯤ ꯍꯪꯒꯥꯝꯁꯦ ꯎꯀꯥꯕꯤ ꯂꯩ ꯆꯠꯄꯗ ꯍꯪꯒꯥꯝꯁꯦ ꯐꯖꯃꯟꯈ꯭ꯔꯗꯅ ꯁꯤ ꯂꯨꯄꯥ 10 ꯈꯛꯇꯅꯤ ꯃꯌꯥꯝ ꯑꯝꯇ ꯌꯦꯡꯕꯤꯌꯣ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯍꯣꯡꯉꯤꯕ ꯍꯪꯒꯥꯝꯁꯦ ꯍꯪꯒꯥꯝ ꯄꯤꯔꯛꯑꯦ ꯁꯤꯕꯨ ꯂꯨꯄꯥ 10ꯒꯤ ꯑꯁꯨꯛ ꯐꯖꯕꯁꯦ ꯑꯩ ꯆꯝꯐꯨꯠ ꯐꯨꯠꯂꯒꯦꯗꯅꯅꯦ ꯃꯌꯥꯝꯗꯣ ꯎꯠꯆꯔꯤꯅꯤ ꯂꯨꯄꯥ 10 ꯄꯤꯕ ꯃꯄꯨꯟꯁꯦ ꯑꯗꯨꯒ ꯁꯤ ꯌꯣꯡꯆꯥꯛꯅ ꯐꯖꯕ ꯑꯃꯨꯛ ꯐꯪꯗꯕ ꯉꯁꯤꯁꯦ ꯁꯤꯃ ꯏꯔꯣꯟꯖꯔꯒꯦ ꯍꯪꯒꯥꯝ ꯄꯤꯔꯛꯏꯁꯦ ꯑꯝꯇꯒ ꯎꯠꯆꯈꯤꯒꯦ ꯁꯨꯛ ꯐꯖꯕ ꯂꯨꯄꯥ 10ꯒꯤ ꯊꯨꯝ ꯈꯔ ꯇꯣꯠꯆꯔꯒꯦ ꯑꯗꯨꯒꯅꯦ ꯎꯀꯥꯕꯤꯁꯦ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒꯅꯦ ꯀꯪꯅ ꯉꯧꯕꯤꯗꯨ ꯇꯧꯒꯦ ꯑꯗꯨꯒ ꯆꯥꯒꯦ ꯉꯁꯤꯗꯤ ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯜꯂꯒ ꯍꯪꯒꯥꯝ ꯆꯝꯐꯨꯠ ꯐꯨꯠꯂꯒ ꯎꯀꯥꯕꯤ ꯊꯥꯎ ꯉꯧꯗꯕ ꯉꯧꯁꯤ ꯈꯥꯡ ꯁꯥꯔꯦ ꯊꯥꯎꯁꯦ ꯈꯤꯇꯪ ꯇꯩꯒꯦ ꯍꯥꯏꯕꯗꯤ ꯊꯥꯎꯁꯤ ꯌꯥꯝꯍꯟꯗꯅ ꯇꯥꯎꯕ ꯅꯠꯇꯕ ꯇꯥꯎꯕ ꯅꯠꯇꯦ ꯁꯤꯗꯤ ꯉꯧꯕ ꯍꯥꯏꯇꯥꯔꯦ ꯇꯣꯟꯕꯗ ꯃꯠꯄ ꯈꯣꯠꯄ ꯇꯧꯗꯅꯕ ꯈꯤꯇꯪ ꯈꯥꯡꯗ ꯈꯤꯇꯪ ꯇꯩꯕꯅꯤꯗ ꯎꯀꯥꯕꯤꯁꯤ ꯃꯊꯪ ꯉꯥꯛꯇ ꯑꯣꯟꯒꯦ ꯊꯥꯎ ꯌꯥꯎꯗꯅ ꯈꯤꯇꯪ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯉꯧꯕꯅꯤꯅ ꯑꯣꯟꯊꯣꯛ ꯑꯣꯟꯁꯤꯟ ꯇꯧꯔꯒ माजे सेम सारगा कासु कादनगा दगीदी मुंजु मुन्नबा ओथोंजिन तौरगा ngौजगे मैसु याम पिकना मैसु पिकना नेमना हाजबनी से समदा मम्मा 이 자부도 또르세 맘맘 짜그라 맘맘 짜그라 맘 짜그라 맘 무슨가 우여이로나 맘 짜도이바 그래서 맘맘세 맘세 또 하나 또이 동지세 이 동지세 또 언제 아이디 쿠키 사대 와우 와우 그냥 남게 나 체크라 금방 그래 좀 했는데 다음 안되는 거 다음 가끔 먹어나지 근데 많은 남아가 했더니 누가 많은 남아가 나지 근데 했더니 나 hai bà bố nó 2 bát xe bố tháo đi nắm gì làm gì đấy bazaar lagi lupa tara di mapula so pam taurak pada ada campur pusa gemi yang zada bani nene camputi yang tau zatre ram sini nene 용sak 마루지 ꯌꯥꯝ ꯐꯖꯕꯗꯤ ꯑꯣꯏꯗ꯭ꯔꯦ ꯉꯁꯤꯁꯤ 용sak ꯐꯖꯕ ꯊꯣꯛꯇꯦ ꯑꯗꯨꯅ ꯑꯂꯨꯁꯤꯒ 용sakꯁꯤꯒ ꯈꯔ 이론ꯖꯒꯦ ꯑꯗꯨꯒ 모록시디 모록 ꯑꯉꯥꯡꯕꯁꯦ ꯁꯤꯡꯖꯨꯒꯤꯁꯨ ꯌꯥꯎꯔꯦ 용sak 이론ꯕꯩꯁꯨ ꯌꯥꯎꯔꯦ ꯉꯥꯔꯤꯁꯤ나 이론ꯕꯁꯨ ꯁꯤꯡꯖꯨꯁꯨ ꯍꯥꯞꯆꯔꯒꯦ ꯌꯥꯝꯅ ꯇꯧꯖꯗ꯭ꯔꯦ ꯑꯗꯨ ꯍꯥꯏꯐꯦꯠ ꯇꯧꯖꯒꯗꯧꯔꯤ ꯄꯣꯠꯇꯨ ꯃꯌꯥꯝꯗ ꯍꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯒ ꯃꯌꯥꯝꯁꯤꯅ sina singju gini singju se thambau dagi di hangam mapan hawai matol aduga kanguman kobi lei hadigom si khaktang tawraga singju sujage singju ma yaujaraga nungai banina iron se phutlasi aduna iron ba phut ka dori ba maposi yamde yamda bai matung ina isin तमा हापबनी इरोंब फुटपदा मही यामना हापगादी इरोंबगी महाव लैते अदुना इसासिंग नांगोय बसिंग द खंगननबा हाइजरामिननि ममाना अदुगा गाड़ी सु सुमायना गानसनजरगे अदुगा दुम हंतंग मिनिट लंगा कामकोलगा दुम यारनी तंग कामगा दुम यारनी ꯇꯣꯛꯆꯔꯒꯦ ꯌꯥꯝꯕ ꯅꯠꯇꯦꯗ ꯈꯤꯇꯪ ꯍꯪꯒꯥꯝꯁꯤꯒꯤ ꯐꯖꯕꯁꯤꯗ ꯃꯍꯥꯎ ꯂꯩꯅꯦꯅ ꯇꯧꯖꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯍꯪꯒꯥꯝꯁꯤ
ꯆꯝꯐꯨꯠꯁꯦ ꯈꯖꯤꯛꯇꯪ ꯏꯁꯤꯡ ꯈꯖꯤꯛꯇꯪ ꯍꯥꯞꯆꯒꯦ ꯁꯤꯅ ꯂꯣꯏꯔꯦ ꯁꯤꯡꯖꯨ ꯁꯨꯕ ꯍꯧꯖꯔꯒꯦ ꯁꯤꯡꯖꯨ ꯄꯥꯝꯖꯕꯅꯤꯅ ꯁꯤꯡꯖꯨ ꯁꯨꯒꯦꯅ ꯇꯌꯥꯔꯤ ꯑꯃꯨꯛ ꯇꯧꯖꯔꯦ ꯃꯌꯥꯝꯁꯦ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯦꯡꯕꯤꯌꯨ ꯑꯗꯨꯒ ꯆꯥꯕꯁꯨ ꯌꯥꯎꯖꯒꯅꯤ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯑꯩ ꯁꯤꯡꯖꯨ ꯁꯣꯏꯕ ꯍꯧꯖꯔꯒꯦ ꯊꯝꯕꯧꯁꯦ ꯌꯥꯝ ꯍꯥꯎꯅꯤ ꯉꯁꯤꯒꯤ ꯊꯝꯕꯧꯁꯦ ꯈꯪꯗꯦ ꯑꯁ ꯊꯝꯕꯧꯁꯤ ꯃꯁꯥ ꯁꯦꯡꯈ꯭ꯔꯖꯥꯠꯅꯤ ꯄꯤꯛꯇꯛ ꯇꯧꯔꯒꯅꯦ ꯃꯆꯨꯅ ꯐꯖꯔꯤꯕ ꯃꯁꯛꯅ ꯐꯖꯔꯤꯕ ꯃꯁꯥ ꯌꯥꯝ ꯁꯦꯡꯉꯤ ꯊꯝꯕꯧ ꯌꯥꯝ ꯍꯥꯎꯅꯤ ꯉꯁꯤꯗꯤ ꯆꯥꯊꯔꯒꯦ ꯐꯗꯤꯒꯣꯝ ꯁꯣꯏꯕ ꯂꯣꯏꯔꯦ ꯇꯤꯜꯍꯧ ꯃꯅꯥ ꯁꯣꯏꯕ ꯂꯣꯏꯔꯦ ꯉꯁꯤꯗꯤ ꯀꯥꯡꯃꯥꯟ ꯍꯥꯞꯀꯦ ꯀꯥꯡꯃꯥꯟ ꯈꯛꯇꯪ ꯍꯥꯞꯄꯒꯦ ꯉꯁꯤꯗꯤ ꯑꯇꯩ ꯂꯣꯝꯕ ꯅꯨꯡꯕ ꯍꯥꯞꯄꯔꯣꯏ ꯀꯥꯡꯃꯥꯟꯁꯤ ꯃꯅꯝ ꯅꯨꯡꯁꯤ ꯑꯃ ꯀꯥꯡꯃꯥꯟ ꯍꯥꯞꯀꯦ ꯁꯤꯡꯖꯨꯁꯤ ꯌꯥꯝꯃꯅꯤ ꯁꯤꯡꯖꯨꯁꯦ ꯁꯨꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯆꯥꯅꯤꯡꯉꯕꯅ ꯊꯝꯕꯧꯁꯦ ꯌꯥꯝ ꯆꯥꯁꯤꯟꯖꯔꯦ ꯁꯤꯡꯖꯨ ꯁꯣꯏꯕ ꯂꯣꯏꯔꯕꯅꯤꯅ ꯃꯣꯔꯣꯛ ꯃꯦꯠꯂꯒꯦ 이싱 खितंग हापजागे मोरोकसी तोइबा हेनबा इसिंग खरा हापगा मही लांगहल्लदि मोरोक तोइबा हेली अदगिदि ngari हापचलगे मसीगी थोइदिंग बेसोल हापरोय ngari jiga phajana metlaga sidang sujarage ngasidi asani ngari morok si manam khunu sim tawre asani hauni manam tabagi ai totpa ngai ngamdabi tawre ado hangama tonga singje mi yang kupna soye adu idea si am bhari banina hangama tonga si soite pat pat thep laga sam thoga dum ha pa bani si me ya hauni hauni ho hangama ton ji ke ta kon jhal lage ta cha ba ji ki mahau si di leitre dei de hawai ma ton ꯑꯗꯒꯤꯗꯤ ꯃꯔꯣꯏ ꯃꯄꯥꯡꯁꯤ ꯂꯣꯏ ꯍꯥꯞꯆꯜꯂꯒꯦ ꯑꯗꯒꯤꯗꯤ ꯁꯤ ꯄꯨꯈꯝꯁꯤꯗ ꯑꯃꯨꯛ ꯇꯣꯠꯂꯒꯦꯅꯦ ꯉꯁꯤꯗꯤ ꯑꯩꯅ ꯁꯤꯡꯖꯨꯁꯤ ꯌꯥꯝꯗ꯭ꯔꯦꯅ ꯄꯥꯇ꯭ꯔꯁꯤ ꯆꯥꯎꯍꯟꯗ꯭ꯔꯦ ꯁꯤꯡꯖꯨꯁꯤ ꯌꯥꯝꯗꯦꯅ ꯑꯗꯨꯕꯨ ꯌꯥꯝꯗꯦ ꯍꯥꯏꯁꯤ ꯍꯥꯎꯔꯅꯤ ꯍꯥꯎꯔꯅꯤ ꯂꯣꯏꯔꯦ ꯌꯥꯝ ꯇꯣꯠꯂꯣꯏꯗ ꯌꯥꯝ ꯇꯣꯠꯂꯒ ꯄꯠꯊꯔꯒ ꯉꯥꯏꯍꯥꯛ ꯀꯣꯟꯅ ꯆꯥꯕ ꯃꯤ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯕꯨꯗꯤ ꯂꯣꯏꯕ ꯆꯥꯁꯟꯈ꯭ꯔꯗꯧꯅꯤꯅꯅꯦ ꯂꯣꯏꯁꯜꯂꯒꯦ ꯃꯥꯅ ꯃꯦꯠꯂꯒ ꯂꯣꯏꯁꯜꯂꯒꯦ ꯑꯩꯒꯤ ꯁꯤꯡꯖꯨꯁꯤꯗꯤ ꯈꯥꯏꯗꯣꯛꯆꯒꯦ ꯑꯩ ꯄꯥꯇ꯭ꯔꯗ ꯆꯥꯒꯦ ꯁꯤꯡꯖꯨꯗ ꯁꯥꯍꯜꯂꯁꯤꯗ ꯏꯃꯨꯡꯗ ꯁꯥꯍꯟ ꯐꯗꯧꯅꯤꯅ ꯈꯪꯗꯦ
ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯏꯔꯣꯟꯖꯔꯒꯦ ꯏꯔꯣꯟꯕꯁꯦ ꯃꯍꯤ ꯉꯁꯥꯏꯒꯤ ꯐꯨꯠꯄꯗ ꯌꯥꯎꯕ ꯃꯍꯤꯁꯤ ꯈꯛꯇꯪ ꯌꯥꯎꯍꯜꯂꯦꯕ ꯑꯗꯨꯅ ꯑꯩꯅ ꯑꯉꯥꯡꯁꯤꯡ ꯍꯧꯖꯤꯛ ꯅꯍꯥꯁꯤꯡ ꯃꯧ ꯅꯍꯥꯁꯤꯡ 이론바 풋바다 마히 ꯃꯌꯥꯝ ꯍꯥꯞꯆꯟꯕ ꯑꯗꯨ 이론ꯕꯒꯤ ꯃꯍꯥꯎꯁꯦ ꯃꯍꯤꯗꯨꯗ ꯂꯣꯏꯅ ꯆꯠꯂꯤ ꯑꯗꯨꯅ ꯃꯍꯤ ꯈꯖꯤꯛꯈꯛꯇꯪ ꯍꯥꯞꯄꯒ ꯐꯨꯠꯄꯤꯌꯨ ꯏꯆꯥꯆꯥ ꯑꯍꯜ ꯑꯣꯏꯕꯈꯩꯗꯤ ꯈꯪꯉꯤꯗꯣ ꯑꯉꯥꯡꯁꯤꯡ ꯅꯍꯥꯁꯤꯡꯗꯤ ꯃꯧ ꯅꯍꯥꯁꯤꯡꯗꯤ ꯑꯗꯨ ꯌꯣꯡꯆꯥꯛ ꯃꯀꯨꯁꯦ ꯌꯣꯡꯆꯥꯛꯁꯦ ꯂꯤꯗꯕꯅꯤꯅꯅꯦ ꯌꯥꯝ ꯃꯀꯨ ꯌꯥꯝ ꯂꯧꯊꯣꯛꯑꯔꯣꯏ ꯑꯗꯨ ꯁꯤꯡꯖꯨ ꯆꯥꯕ ꯌꯥꯕ ꯌꯣꯡꯆꯥꯛꯅꯤꯅꯅꯦ ꯃꯔꯨ ꯌꯥꯝꯗꯕꯅꯤꯅ ꯂꯣꯟꯁꯜꯂꯗꯣꯏꯅꯤ ꯉꯁꯤꯒꯤꯗꯤ ꯈꯣꯛꯑꯔꯣꯏꯒꯦ ꯃꯀꯨꯒ ꯑꯝꯇ ꯑꯁ ꯑꯗꯨꯝ ꯌꯥꯅꯤ ꯁꯤ ꯆꯥꯕ ꯀꯩꯒꯤꯅꯣ ꯍꯥꯏꯗꯅꯦ ꯅꯧꯔꯤꯑꯕ ꯄꯣꯠꯁꯤꯡꯁꯦ ꯑꯂꯨꯁꯨ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯌꯥꯝꯅ ꯑꯗꯨ ꯒ꯭ꯂꯥꯁꯅ ꯀꯩꯅ ꯇꯛꯈꯥꯏꯕꯒꯤ ꯃꯊꯧ ꯇꯥꯗꯦ ꯁꯤꯡꯖꯨ ꯁꯨꯕ ꯈꯨꯠꯁꯤꯅ ꯑꯗꯨꯝ ꯅꯩꯈ꯭ꯔꯗꯕꯅꯤ ꯃꯃꯥꯏꯗꯤꯀꯣ ꯆꯤꯅꯞ ꯅꯞ ꯂꯥꯎꯅ ꯂꯣꯟꯈ꯭ꯔꯒ ꯂꯣꯏꯔꯦ ꯑꯗꯒꯤꯗꯤ ꯑꯩꯅ ꯆꯥꯖꯒꯗꯧꯅꯤꯅ ꯃꯌꯥꯝꯅ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯣꯟꯕꯤꯌꯨ ꯏꯁꯥ ꯈꯨꯠꯅ ꯑꯗꯨꯝ ꯍꯥꯎꯅꯤ ꯁꯤꯅ ꯉꯥꯔꯤ ꯍꯥꯞꯆꯔꯒꯦ ꯑꯗꯨꯒ ꯁꯤꯅ ꯊꯨꯝ ꯍꯥꯞꯆꯔꯒꯦ ꯆꯞ ꯆꯥꯅ ꯊꯨꯝꯁꯦ ꯆꯞ ꯆꯥꯅ ꯉꯁꯤꯗꯤ ꯊꯝꯕꯤꯔꯝꯃꯔꯣꯏ ꯎ ꯃꯣꯔꯣꯛꯅꯤꯀꯣ ꯏꯔꯣꯟꯕꯁꯦ ꯎ ꯃꯣꯔꯣꯛ ꯑꯃ ꯍꯥꯞꯆꯩ ꯃꯣꯔꯣꯛ ꯃꯁꯤꯡ ꯌꯥꯝꯗꯦ ꯃꯌꯦꯛ ꯁꯦꯡꯉꯦ ꯎ ꯃꯣꯔꯣꯛꯅ ꯂꯣꯟꯕꯁꯤꯅ ꯑꯗꯨꯒ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕꯗ ꯎ ꯃꯣꯔꯣꯛ ꯌꯥꯎꯗ꯭ꯔꯗꯤ ꯍꯥꯎꯇꯕꯅꯤ ꯑꯩꯒꯤ ꯋꯥꯈꯜ ꯍꯥꯏꯖꯔꯤꯕꯅꯤ ꯅꯩꯈꯥꯏꯔꯒꯦ ꯁꯤꯡꯖꯨ ꯁꯨꯕꯩ ꯈꯨꯠꯁꯤꯅ ꯍꯥꯎꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯃꯔꯣꯏ ꯑꯁꯣꯏꯕ ꯂꯩꯕꯗ ꯑꯉꯥꯡꯁꯤꯡ ꯑꯝꯇ ꯄꯤꯔꯛꯑꯣ ꯆꯥꯏꯁꯜꯂꯒꯦ ꯂꯣꯏꯁꯜꯂꯁꯤ ꯇꯤꯜꯍꯧ ꯑꯁꯣꯏꯕ ꯂꯩꯍꯧꯕꯅꯤ ꯐꯗꯤꯒꯣꯝ ꯑꯁꯣꯏꯕꯒ ꯇꯤꯜꯍꯧ ꯑꯁꯣꯏꯕꯒꯗꯣ ꯄꯤꯔꯛꯑꯣ ꯌꯣꯡꯆꯥꯛ ꯑꯂꯨ ꯏꯔꯣꯟꯕꯒ ꯌꯦꯟꯗꯦꯝ ꯏꯔꯣꯟꯕꯒꯁꯨ ꯈꯨꯂꯣꯟ ꯃꯥꯟꯅꯗꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯌꯦꯟꯗꯦꯝꯒꯨꯝꯕ ꯂꯣꯟꯕꯗꯤ ꯐꯨꯠꯂꯒ ꯃꯍꯤ ꯁꯨꯝꯗꯣꯛꯑꯒ ꯁꯣꯏꯕꯨꯝꯒꯨꯝꯕꯗꯤ ꯂꯣꯟꯒꯗꯕ ꯌꯣꯡꯆꯥꯛ ꯑꯂꯨꯗꯤ ꯄꯥꯛ ꯂꯥꯎꯅ ꯍꯦꯛꯇ ꯅꯣꯏꯁꯟꯈꯤꯕ ꯑꯗꯨꯒ ꯍꯥꯎꯗꯣꯏꯕ ꯅꯞ ꯅꯞ ꯇꯧꯍꯜꯂꯒ ꯂꯣꯏꯔꯦ 이론바세 용작 머루 fazadabani나네 이론바세 mawong tade aduna aidi ngasidi yam samna lole masigi alu maset yawba morok maset yawba yongsak muku yawba ijo hawba lai yongsak nauribanina adun mayam maroi thaksanjarage si ironba loire mayam ngasidi aise ꯍꯧꯖꯤꯛ ꯁꯤꯡꯖꯨ ꯁꯨꯕ ꯂꯣꯏꯔꯦ ꯄꯨꯝꯅꯃꯛ ꯇꯌꯥꯔꯤ ꯂꯣꯏꯖꯔꯦ ꯎꯀꯥꯕꯤ ꯇꯧꯖꯔꯦ ꯑꯗꯨ ꯁꯔꯦꯡ ꯊꯣꯡꯕꯁꯤꯗꯤ ꯏꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗ ꯑꯉꯥꯡꯁꯤꯡꯁꯦ ꯁꯔꯦꯡ ꯆꯥꯗꯗꯅ ꯁꯔꯦꯡ ꯊꯣꯡꯕꯁꯦ ꯑꯔꯩꯕ ꯑꯣꯏꯅ ꯇꯧꯖꯔꯦ ꯉꯁꯤꯗꯤ ꯁꯔꯦꯡꯗꯤ ꯆꯥꯅꯤꯡꯕ ꯑꯗꯣ ꯃꯇꯝꯒꯤ ꯑꯣꯏꯅ ꯁꯔꯦꯡ ꯊꯣꯡꯕ ꯆꯝꯐꯨꯠ ꯅꯨꯡꯐꯨꯠ ꯈꯔ ꯇꯧꯖꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯛ ꯆꯥꯕ ꯍꯧꯖꯔꯒꯦ ꯁꯤꯡꯖꯨꯁꯨ ꯆꯥꯖꯔꯛꯑꯒꯦ ꯃꯌꯥꯝ ꯂꯣꯏꯗ꯭ꯔꯤꯐꯥꯎ ꯌꯦꯡꯕꯤꯌꯨ ꯁꯤ ꯍꯥꯏꯖꯔꯒ ꯑꯩ ꯁꯤꯡꯖꯨꯁꯦ ꯍꯥꯟꯅ 짜자게 그냥 진주지 하우야우띠 하이자랄게 확실히 진주지 하우지야 하우니까 한강 보성부에 남았더니까요 담보가 진주 수비 매암 하우이 làm 진주지 하우에다 볶음
quả mình chỉ thòng tôi nó nhắm hao ấy hao này nữa làm trong phút nào thì bạn mẹ 이거 마시면 짜잘게 이거 마시죠 nhắm hao ní dùng chạc chịu khuyên đi dùng chạc ôi tông mà hao em lấy mà lúc sao thở sụa hao rồi đó lên thủ không cha ra ghé sẽ đi nhá máu đi 사링 님도 또 생각에 사링 도무지 좀 하위 매암 하우는 사비요 chân 잘할까 로션 잘하게 매암 좀 하우는 사비요 누가 사링 도무지 ям 하위 이자나 내려버니 그래 되는 거 한가운데 누가 한간 페레시주 ям 하위 한간 페레시 가이람리노 컨데 가시 바자네 내려버지 마삭 바자니 또 얌초 하위 누가 신주수 ям 하위 매암 이로면서 하위 ngà thảo đóng tất nên ông bố sư hầu y mèm sư hầu nào nó sao biết luôn sao phải là bạn được à mèm thấy si hai đã lùi chân ra đây mèm si làm cho hầu y tôi xin chú xe sao không thì nó lùi chân ra đây sao thì ngắm hầu nó dám mình là ra đây được mèm nè thì vẫn ngoài bây giờ đi được à comment tàu bây mu like làm bây mu subscribe tàu bây mu si hai là mèm lùi chân ra đây bye, xin chào chân dài ghé.